Prime Minister Narendra Modi na irang thokliba Manipur Da Chatpagi Mahut India gi tongan-tonganba mapham yaona Atoppa Leibak Singda Chatpagi Thourang Touraga Leire haina AICC gi General Secretary in Charge Communication Jairam Ramesh na maral shirakli wafam ase Manipur da thokliba irang asiga mari leinana Center na semkhiba Commission of Inquiry ki report langkhatpagi matam chahi asige November tang 12 fawba sangdokhraba matong Jairam Ramesh na mahaki X account ta thagalakpa warol amana phungdorapane Jairam Ramesh na mahaki X account ta thagalakpa warol aduna hai Manipur gi irang asiga mari leinana member ahum na saba Commission of Inquiry ama Center na semkhe haidiba commission asira Manipur da thokliba hingsa gi thongdok sing asi hawrakpam thijinduna tha taruki manungda report pikhalaknaba khangankhe tha taruki manungda report pikhatpadi lairaduna report langkhatpagi matam chahi asigi November tang 12 fawba sangdokkhre Chairagasida Manipur biyang gi penaba amasung sauningba kaya dinga siso makha chatharaga leire asigumba chidaba tanfam asida Prime Minister na irang thokliba Manipur da Chatpagi wakhalot thadokuna India gi tongan-tonganba mapham yaona Atoppa Leibak Singda Chatpagi Thourang Touraga Leire haina Jairam Ramesh na mahaki warol aduda Prime Minister Narendra Modi gi mathakta maral sikhe